nupa asiga nupi asiga luhong labat tungda sahi ama phareba aduga nupa ase business meeting amagi damakta mapan da chatkibani ba magi business meeting ase loiraba tungda thama mokki matungda mayumda hanbagi tanja phangle mayumda hanba yare haiba mata asida mana city ase mana business meeting lagliba city ase asum koibada kuireda khandoklaga mana mafam aduda hakchang si khajiktang kom thokke khajiktang nungai thokke khajiktang fresh oijage khallaga mana ikhogi nupi gi hakchang bu paisa na laiba phangba mafam aduda nupi oktabi laiba mafam aduda chatpani ba chatlaba tungda ikhogi maduda khwaidagi boss lady haibadi makok oiriba nupi aduga wari sanaraba tungda pibam thokpa paisa piraga mana nupi adugi kada hek changbada changlaba kanda nupi adubada manse angakpa phangmani ba mase wangang phang khangidreba mamitche kupkidreba adum yengduna laikhibani ba mana nupi ase ubada wangang phang khangdriba aduga mamit ase kuptabida adum yengduna laibagi maram ase karino ba maram ase ngasai gi nupi ado topa kana nateba maga sahi ama khakta ngairiba luhongba khakta ngairiba magi nupi magi loinabi do oirambani ba magi nupi magi loinabi do oktabi laiba mafam aduda paisana nupi gi hakchang bu laiba phangba mafam aduda lairambani ba kari gi damakta matau karamna lairamlibano masigi wari ase fajana loidi phaba ai lijarakke myam wari asina loidi phaba fajana mityeng tabi uba wari asebu akhoi gi nupa amaga nupi amaga makhoi ani se haina singna duna luhong rabani ba nupi ase akhoi gi khunai dagini yamna pangjai ba makhoi ani mag yanare luhong laba tungda nupa ase magi thabak na maram oraga atopa lam amada mase transfer tagi bani ba magi transfer tawraba tungda asai nupa ase matam khara gi matungda ma madha mafam aduda settle oire haiba matang aduda mana magi nupi asida haibani ba aidi masida isida settle oire room ka nung su loina laure nangsu masida lakpa na pharagani ai tonta laiba khotpa se nungaite ngasagi nupi ase yamna pangjaiba khunai dagi oibani ba adumukpu nupi asina magi mane makuda aigi nupana matau asumna hairakli hairaba tungda mane makuduna su hoi nangi nupagi manakta matam khara lairu cho masu matomta laiba waram lagani kholagani haibani ba adumukpu hojik nupi asina nupa adugi manak yauna chatkadaba se matau kramna chatkani nupa adu supi su phangdabani ba ngasai nupa asina nupi asida haibani ba ai nangi ticket kaklage aduga nang train da tongladuna adum laklo ai train station da nangbu ngaiduna leiramgani seni ba ngasai nupi asina hamadadi yadabani ba adumakpu tawpham atopo option leitabadagi nupi ase hoi hairaduna ngasai nupa asina train ticket kaklaba tungda mane maku bu khoram laba tungda mane maku na haibani yam phajana checksina chaluko nangi nupaga matau karamna thengnagani kamai kari tauba loina wari sanaraba natra nupi aduna haibani hoi sanare ima hairaga mana train asi tonglaba tungda asum chatpada ngasai train gi mana phamlibada ba asida aikhoi gi nupa ani khak thengnabani ba ngasai gi nupi asidi amu phawba mapan thoktriba masina maram oiraga nupa asida icham jana hangjabani ba ai mafam asida chatkadabani mafam asi yaugadabo kyam wali kholi haiduna ngasai nupa singsina su yamna nana khumlakpani ba hoi aikhoi chu mafam adudani chattori se kari su warugano aikhoi ga punna kumtha si khochi haibani ba aduga ngasai nupi asina nupa aduga kumtha binaraba tungda nupa sing aduna nupi adubu karigumba ma picharaga pangtha halaga pharaga pukhibani ba puraba tungda ngasai nupi ase aikhoi gi nupi gi hakchang bu paisana laiba phangba mafam aduda oktabi laibi mafam aduda akhoi oktabi di haira roige ko nupi sing nasu mataw sumna paisa taliba se magi family problem issue kya ama laibagini kana amata su punsida mataw sumna paisa taningba laiba mi laipot nate awaba na maram oiraga upai leitaba na maram oiraga miyo khudima nungaina lainingliba pone bako mafam asida ngasai nupa singsina nupi ase lupa lising yang khaida yongthok lambani ba yongthok laba tumungda
asomdadi magi nupa asina train station da sum ngai duna leibaniba magi nupi ase lakpa adumapu train di yaurakle nupi ase sungkung kumdaraktabaniba nupi asida phone tauri phone changde nupi adugi phone singdo su nupa singdo na loina laukhre magi hakchang da kari gumba amatta leitre aduga matam khragi matungda ngasai nupi ase yonthoklamba aikoigi oktabising nupi gi hakchang paisa na leiba phangba mafam aduda nupa ama lakpaniba masu masabu yangthokke fresh oithokke hairaduna ngasai lady boss maduda khwaidagi makok oiriba nupi aduda nupa aduna haibaniba ai yamna takataki tekpa sak phajaba nupi ama pamli haiduna ngasai nupi aduna haibaniba leibabudi lei adu paisa yamna changani haiduna nupa aduna yare paisa pire batungda mana changmaniba ka aduda changbada ngasai nupi ase kaptuna leramaniba aikoigi nupa da su ko pukchel yamna phaba mioi ke ama leiba ngasai nupi asina nupa adu de yamna kaplaga magi wari singse loina tambaniba ai mataw sumna aigi nupa na hairaduna ai train da tongduna lakpani train manungda nupa ni thengnai makhoina kari no tawraduna aibu mafam asida yontokpiramne aigi mobile phone su leite kari su leite aibu conview haibaniba nupa asina aphaba oibana ngasai nupa asina magi nupi aduda phone piraga nupi aduna magi nupa adogi number ado dial tawraba tungda nupa adugo wari sanarba kanda ngasai nupa aduna kapladuna nangbu kaida leibage nang thibada I leifam jabum khangdre ai ngasi su koichat challaduna nang taki nang tabu yengduna leiri nang tabu thiduna leiri chak chafam ai kari su gyan tadre nang kaida leibage nupa aduna kapna hanglakpani nupi adu su ngasai magi nupa adugi makhon taraba kanda yam kapna haibani ba ai sama khangde ai kaida leiri bano ai mataw asumna sumai tawna lakpada aibu nupa ani khakna yaidi yam chamna haijarubani makhoina mataw asumna tawraga mafam asida yonthokiramle aina leiriba mafam ase karino ai sama khangde haiduna masigi matang asida ngasai nupa aduna phone do mullaga nupa adugo wari sanaraba kanda nupa aduda mana haibaniba ai hairakke taw masigi mafam ase masi kaubani magi nupa asina phabana maram oirga nupi adugi nupa aduda mana address pumba hairaba kanda ngasai nupa ase aphaba mi oibana ase nupi aduda khut ama phawa yanghaidaba midyengda phawa yenglamdabida tuminna thokhreba chatkraba tungda ngasai nupi ase gi nupa ase khangle magi nupi ase kaida lei haiduna mafam adu thira aduna mase laklaba kanda ngasai nupi aduna magi nupi aduna leiriba mafam ase yauraklaba kanda ngasai lady boss mogi khwaidagi makok oiriba nupi aduda mana haibaniba ai nupi ama pami haiduna ngasai lady boss aduna nupi singse puthoklaga yenghanlaba kanda nupa aduna haibaniba ai masi nupi singse amatta pamde haiduna mataw asumna nupi kaya ama yenghalle nupa asina pamde khakta haibaniba aduga aloibada ngasai lady boss nupi khwaidagi makok oiba nupi aduna nauna lakleba nupi adu puthorau haibaniba puthorau haiba sida ngasai nauna lakliba nupi ase topa kana da natin nupa adogi nupi aduniba nupi ase thoklaklaba kanda makhoi mamangdo phone da wari sanagiba mata adu da haina khiba wahai khara leiba aina kariguma matamda mafam asida lakpa thoklaga su nang kapna khotna phingna khotna tawgano haiduna nupi ase thoklaga adum magi nupa ase uraga mase mamiche kuptreba adum yengduna leikre tawpham khangdre aduga mase nontharaga leikreba khajiktanga fajana yenglagadi ma kapthara ani khangleba ngasai nupa asina hoi ai masi nupi se pamle haraga mana yanaraduna paisa pibam thukpa piraga magi nupi ase puraga ka aduda changkhreba ka adugi manung changlaba tungda ngasai nupa asina madu taiduda madugi area aduda madugi mafam aduda leiba aikoigi DSP singda police da call tawraga haibaniba mana wari ase loina lireba sumai tawna aigi nupi ase aina aikoigi khundagi kaurakpani lambi makhangda nupa kharana mabu kariguma khara pijaraduna mafam asida yontoklamle mafam asidagi aingona call tawrai
ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯦꯗ꯭ꯔꯦꯁꯁꯤꯡꯁꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯂꯥꯛꯂꯒ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯊꯦꯡꯅꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯁꯛ ꯈꯪꯅꯗꯕ ꯁꯥꯔꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤꯒ ꯇꯨꯃꯤꯟꯅꯒꯦ ꯈꯪꯗꯦ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯈꯪꯗꯦ ꯀꯁꯇꯃꯔ ꯁꯥꯔꯒ ꯂꯥꯛꯂꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯑꯩ ꯀꯥ ꯃꯅꯨꯡꯁꯤꯗ ꯂꯩ ꯌꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯎꯔꯕ ꯀꯥꯟꯗꯀꯣ ꯀꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯞꯂꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯀꯞꯄꯒꯤ ꯆꯥꯡ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯀꯞꯂꯦꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯂꯥꯛꯂꯕ ꯀꯥꯟꯗ ꯀꯣꯏꯊꯤ ꯊꯤꯔꯕ ꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯁꯨ ꯐꯪꯂꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯣꯛꯇꯕꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯕꯨ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯕ ꯃꯐꯝ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯁꯨ ꯁꯤꯜ ꯇꯧꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯨꯒꯁꯨ ꯐꯖꯅ ꯊꯣꯛꯂꯛꯂꯒ ꯅꯨꯡꯉꯥꯏ ꯆꯥꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦꯕ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯇꯝꯖꯅꯤꯡꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯅꯇꯣꯝꯇ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯅꯇꯣꯝꯇ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯃꯇꯝꯗ ꯐꯖꯅ ꯆꯦꯛꯁꯤꯜꯂꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝ ꯐ꯭ꯔꯦꯟꯗꯂꯤ ꯑꯣꯏꯔꯛꯂꯕ ꯌꯥꯝ ꯆꯝꯅ ꯅꯪꯒ ꯂꯣꯏꯅꯒꯦꯒ ꯇꯧꯔꯕ ꯌꯥꯝ ꯆꯝꯃꯤ ꯀꯥꯏꯅ ꯈꯜꯂꯨꯒꯅꯨꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯅ ꯄꯤꯖꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯁꯨꯡꯆꯥ ꯆꯥꯒꯅꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯪꯍꯥꯏ ꯍꯥꯏꯔꯦ ꯍꯥꯏꯅ ꯁꯨꯡꯊꯥ ꯊꯥꯖꯒꯅꯨ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯦꯡꯕ ꯍꯥꯏꯕ ꯊꯣꯛꯂꯒꯁꯨ ꯅꯪꯒꯤ ꯑꯈꯪꯕ ꯅꯪꯅ ꯊꯥꯖꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯉꯨ ꯅꯪꯒꯤ ꯅꯨꯄꯥꯗ ꯈꯪꯗꯦ ꯅꯪꯒꯤ ꯏꯃꯥꯗ ꯈꯪꯗꯦ ꯅꯪꯒꯤ ꯕꯕꯥꯗ ꯈꯪꯗꯦ ꯐꯖꯅ ꯃꯈꯣꯡ ꯌꯧꯅ ꯈꯪꯂꯕ ꯇꯨꯡꯗ ꯈꯣꯡꯊꯥꯡ ꯊꯥꯡꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯥꯔꯕ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯛꯆꯥꯡ